Leibak Damak Mayek Thokpa Thabak Khara Touramnaba Achetpa Phirep amaga Loinana Changsilagani haina Manipur Legislative Assembly gi Speaker Th Satyabrata phongdokkhre wafam asi ngasi CC Higher Secondary School Lising amaga Chamapan Marifu Tara Humdoi alumni na Sinduna Chingmairongda Leiba Classic Grande da Pangthokhiba Manga Suba Mega Reunion cum Felicitation of Teachers ki Touramda mahakna phongdokhibani Touram aduga mari leinana mahakna makhatana hai Leibak ki hojik oiriba phibam asida matam amagi CC Higher Secondary School da oja oibiramba singna lakpiduna interaction tawba phangba asi anoba mangal ama phangbagum tawi mahairoi amagi punsida ojagi thodang asi aduki matik chawi matam aduda class amatada phaminaramba classmates sing ngasidi tongan bahiram singda achauba Thogai punari masimak oja singi achauba mai pakpa amani haina lawi oja singi lamandi mahairoi singna kaidonungda singba ngamloi khunai amagi yanglen saru oiriba mahairoi sing sembi sabiriba oja sing aikhoina kaidonungda kawridabani hainasu mahakna makhatana phongdokhi ubu phongdraba oja kerama senabo phongdraba mopa kerama udabasi yamna duwai aduga Leibak Phaba hagadra ngasai akhona tawriba school CCC hojik akhona lejariba school constituency sigi area da sulaiba ai chu masiga yamna nangama mari mutin lei ai babu le horaga ai ba mosu suatan school da lai to ne han kapi no lei akhui ya bata moya le kambi no ni ado ai chu mafam du school ki kontin tawwa ama tawwa adom changlan mayam haidin yo so ya le jeri ado CC Higher Secondary hayo da le ni ti ma de par mo ina ai chu so ya jeri kan samjage akoi mamdi khana bane covid tuna mo tawge tawr maga ya ni dre mamang sei du tawge tawge irang ni tawya du sum ye thora punya tuna ngasi di akoi punsi gi akoi bokje bagi tawge kari kumba mahi yamnu me hone khanjai akoi adu kari kumba hamoida kawbo ngomoi do mi ngok tinga si oire ji myam puno nai yabi ram dai koi adu thengna oda sing akoi gi better late than never thenga ga su tawdab de kaina tanga piro oda sing na koi kitang di thengre masi satra koi soi bari masi na hana tawda pone akoi na ek master ro thawd ma ko ga si dei tra tra ma do na khna tawda ni thengman de thenga ga su Kuntum paktuk sabadi mathang dasu orang namna bukona jage orang me amna koi support to view amadi koi sajok pinabi amadi koi asiba pinabi ai masina ajage